Ngashi numidang wairam phongkiba tungan Manipuri siphongsing amasung thokiba thongdo wathoksingdagi maruibi ipausing miyamna thamjagi ahanmada Kanglaipak ki Maira News dagi PMJSY gi makhada BRTF road dagi M Rimpang phawbagi kilometer kuntraga nipan ga point tara sangba lambi gi sarukta kilometer 1.5 khak koilas tharaga lambi semba loida haina paisa laktokre khunjasing Technopol district ki masi block ki manung sana lairiba Khoibu center ki akoibida khundariba village kuntraga homdoi gi lifeline oiriba BRTF road gi M Rimpang phawbagi lambi hawkiba English ngani ga taraga manga digi semba hawgrabasu ngasi phawba kilometer 1.5 rom koilas tharaga selak tokre kendra sigi MLA su oiriba minister let paw hawkibna ahen mamiyeng sangbidrabadi village kuntraga homdoi gi apun bukunja lising manga romna akan makhongjang sangsinana ba thorang tawre hadi PMJSY gi sentang makhada CM hawkiba lambi edu package number MN02167 gi phase 11 ni English ngani ga kunga matu gi February taraga marita lambi semba pumloi loire haiduna contractors amadi subcontractors singna share laktokraga hauzik phaw lambi semdabagi mayakta Khoibu Sip Association amadi Khoibu Center area village sip singna akan mamong na pian na phungdok loinana sayolasi gi manung da lambi semba haudrabadi akan makhongjang sangsilagan hana laktokre ngasi ayuk paumi kangbu amaga loinana Khoibu Sip Association gi general secretary sueriba Yawong sing village ki sip angsang kasang Karyam village ki village sip hais Moses Khoibu village ki secretary sakam yawn khunja sing loinana lambi edu gi phibam yengsingkhre khongsat aduga mari lainana Khoibu village ki secretary saka amina paumi sing dahai Khoibu center si village 6 Khoibu biyang Yamol sing Karyan thale amasum hiko na siamani Village 6 yauna village kontragom do hingnabigi maruiba lambi oiriba BRTF road tigi M ringpang phawbigi kilometer 38.10 sangba lambi asi English ngani ga taraga manga digi contractors mingyaw ruwa naw amasum subcontractor oiriba oripok tigi yaifaba kobo miweni asigi makhara sim horakibani hauzik phawbada kilometer 38.10 sangba lambi asi mate khara koilas matek tharabasu sorakna kilometer 1.5 khaktama koilas thari khunja singi mekedigi mari lenaba concerned minister local MLA su oiriba let paw hokip contractor singda wakatuna khangan khraba phawbad lambi semdana leibasi khunja singbu ustabani English ngani ga taraga manga digi hausu phawba lambi semdana yamlaba senpham loktokiba si atupu matamda lenga ki mekedigi lambi si sembina ba appeal store liadi yamlong sing village ki sip su oiriba Khoibu Sip Association gi angsa sakana pamusing hai tampak tagi kilometer nifugi mari romla pa kul sing asigi hingnabigi amata ngairaba lambi si English ngani ga taraga manga digi sem haukrabasu lambi da nung khara saiba meter tarakun matek koilas thajilamlaga Saurakna kilometer 1.5 rom kaktama koilas tharamlaga lambi semba loire haina lakthokiba si palibelenga asina miyeng sambiyu kilometer 38.10 PMJSY gi makhara completion loire hairabasu lainga ki mari lenabasingna sek tawdriba karikino lambi gi mataida drain susangani hairaga semdaba kalbat kya kaibana anai giorok matamda miron bi kya awaba miyunari Maduna Kendra sigi MLA su oiriba minister na ahen mamiyeng sangbidrabadi village kuntrago homdoi gi apun bukunja lising mangarom akan makhongjang sangsinana ba thaurang tawre haikhen su pausna makhatarakli atopa pawmana Berena Sandel Anal community leaders singa unadun wari sanakre G20 summit pangthokpam CM ni yengsingkre Manipur ki Chief Minister Berena Manipur ki tungan singi district sing da lairiba tribal community ki leaders sing wari sanaduna sako thorang ki thabak paikhannabi gi sangsilap khongjang gi sarwam oina ngasisu Sandel district ki Sandel Anal community ki lusingbu singa CM secretary tapun wari sanakre wari sanaba haudringa imangoinana Sandel Anal community ki leaders sing Chief Minister Berena Anal community ki lik sibiki loinana nat kueba luhup opiduna CM ikai kumna botki Wari sanabadu district minister gi mekedi gi Sandel district ki Anal community singi weba pakat piyaba tungan masuk thorangi tabak lengangna khonaki gani haina phungdoki Sandel Anal community gi mekedi gi su lengangna Sandel du khundari ba Anal community singi wena pakat haning ba tungan tabak thoram singado Chief minister gi maphamda mayek sengna phungdoktuna khanki Chief minister gi mekedi gi Sandel Anal community ki weba sustainable development sing khanaba Anal community sing oiba tung koiba senthok lambi oiba yaba thabak sing lengang na pai khanaba honagani loinana ingtap pasakot pa Manipur am oina bo hona bra Sandel Anal community sing su asabu thodang lawina ba minister na apel dokhi
Amaram ngasi Chief Minister N Beren lusingduna mari lenaba Minister MLA amadi official singa loinana G20 Summit pangthokodoriba Bishnupur District ki manungsana leiriba Sangai Ethnic Park Moirang Khunong modi Lauktak Party mafam sing koina satuni yengsingkre Yengsin Kongsada du Chief Minister na G20 Summit ka mari leinana semga sagali bising mapung fana semga naba amadi atuba matamda loisinana bukhanki loina Sangai Ethnic Park asi Manipur leiriba tungan ba community singa matoina nungsi sana na ingna singna Lamina ba adugumna symbol oiraba mapam amani mapam asibu ningtina sangba tuna Manipur lagi tungan ba community singgi asyang ba sakta madu mapung fana takung mapam amu enduna tung koina lehena na buhona bagi wapam sa fungdo kianisu paus na makatari makasa tarak poina to papamana Union Minister unaduna wakat chirol pisinkre thabak to onthokna ba thajaba pirakle MSPP tungan dabi kya tawrodun hauzik Delhi da kem tawdun lariba Manipur State Panchayat Parishad MSPP gi members singa Union Minister amadi atai mari leinaba loisang singi official singa unaduna wakat si role sing pisingkre loinana makoi gi demand sing thabak to onthokna ba thajaba su pirakle hadi Manipur State Panchayat Parishad na thadorapa si role sin hai tha sigi amadi gi makoi gi demand sing phangna ba Delhi da kem tawdun lerakani Hanasu Manipur gi MP sing unaduna wakat si role sing pisin ki bedana tana mapamaduna national media singa press conference ama pangthokduna makoi gi demand sing miyam da hupna khan ki balekre Makha tarakpo ina thasigi tarukta PRNRD Union Minister Giri Rasingama Union Minister MOS Zayoti Sadbi Niranjan Unaduna Wakachi role sing pisinki Union Minister Giri Rasingana Pirakpo Poktak matung ina India Naki MGNREGA gi Director amasum Secretary ga Krisi Bongona Faminaduna Wari Sanaraba matungda MSPP na taliba demand sing adu thabak to onthoklagani haibagi thajaba piraki haidi Ningsing mayabadi MSPP na taliba demand sing adudi hawkiba kumza English sing aniga kunga mathuidi kini kungani thuigi oina MGNREGA gi pending lupa crore saniga yankhai lakh nifuga tere lising humpuga nithui sanction toraki hairiba senpa masi state lenga na hawkiba English sing aniga kungani thuigi October 10 amasum November kunga marida state government ki sada tara share yaudana sumnagi lupa crore saniga yankhai khak thadoraki Lemauribi state ki sada tara share dunga sipawa pithokpidana thambire masidana tana hawkiba sahi ki October kunga marida manga suba Panchayat ki tam loikhrabasu taruk suba panchayat ki mikal pangthoktuna thambire ata state singa panchayat ihenba power pirabasu state asidadi evolution of power sana handuna thamle haiba sini hansu pausna makhatana fongdurakli atopa pawamadana ariba bom ama phangle ngase ayuk pung nipalum taba matamna Thobal district ki Yeripo khoirom haino makhong lakol da malem gi ani suba lanjawgi matamna sijinaba oigani haina thajaba ariba matamgi bom ama phangle hadi Pausin hai leba du makta leiba leisram lukhoi ko bom yema na maki labu khoidok pa bom do thingna rakhibani tungna police ta pau piraba matung bom export ki khangbu laktun asu engam yaudana bom du lokhat khredi amarom dana Yawong enduna leiba Nupa ma thouri yanduna Siramle Nupi mayumda Yawong enduna leiba Nupa ma ngashi ayuk pung taruk lom taba matamna masagi kara thouri yanduna Siramle hadi thouri yanduna Siramle ba leikidraba miyoidu ki maming khundrakpam toma sa yakagi ni kawi Bishnupur district ki Tawbul haijin phamdagini ma hauji Impal East district ki manungsan ba kongba lai khuram leirakta leiba leibi ma ki Nupi gi mayumda Yawong enduna leiba ni hadi ngashi ayuk masagi tumpham kagi yunggi phairol Kudaina thouri yanduna Siramani imung manungi miyoisina police ta pau piraba matung nungthil pung amarom taba matamda police na asibak sang adu lautharaba matung jenims ki mirel sang da pukre pau sina hai laikhidraba tombagi nupi edugi maming laikhuram surbala allies nungsitomi kawi makhui ani gi masana pa ahum nupi ani leire umbana sidringai matamna irama sithi ama su masadagi fangki hairena su pau sina makhatana fongdurakli amarom dana MP sana jaubuna chronic kidney case singi matana parliament mifamna pukre Rajya Sabha gi MP ningthau sana jawa laishemana chronic kidney case singi matana hojik chathaliba parliament gi budget session nanga pukre MP ningthau sana jawa laishemana chronic kidney case singi matana pukhaladuna kumja English singa kungani thogi December tha phawbada sai amagi oina lebasi kidney transplant tokiba patient singi akaknaba masing khanbiu North East sahi kunga manga gi makhada leiba naha singi marakta chronic kidney disease sing hengalakpa leibra kariguma hengalakpa leirabadi disease sing adu hengalakpa ki maram adu thidokna ba kariguma survey natragana ATM tokhiba leibra chronic kidney diseases
CKD singi case kaya marum North East ki maru oina Manipur gi naha singda thengnai haibise asum wafam amara mamal yamlaba thawai sing kanna ba leiriba asum badu thidona ba government survey amadi matik sab investigation satakhiba leibra loinana hiramasiga mari leinana akopa marul du khangan biwaki MP Sana Zawna Hankibu Wang Singadu Pakom Piraduna Health and Family Welfare Minister of State Dr. Bharati Parabin Pawana Fundu Kibada Kumza English Singani Kunganito December Tap Howard Sahi Amagi Oina Kidney transplant of Kiba patient Masingasi Lishing Taraga Matu Sambiga Kungumdani Kumza English Singani Taraga Trukta Pangtu Kiba Health of the Nation State India State Level Diseases NCD Singasi Apun Masihiba Masing Sada 61.8 Rumoidi Makata National Health System Resource Center NSRC na pirakhiba information gi matung ina North East ki sahi kungamanga ki makada leiba naha singi marakta chronic kidney diseases nawi gi matana kariguma information amata laiti Pradhan Mantri National Dialysis Program PMNDP gi makada Health and Family Welfare Ministry in state singama di Union Territory singda leiba district hospital amadi peritoneal dialysis service singda homodialysis center sing semgatbana matim kangli MOHFW na community singda mapung fana fangdana leidiba dialysis ki mathau taba kudong sab sing fungana naba miyeng thamliba one nation one dialysis ki wakhalon gi matan state singama di union territory singda renal register sing semgatnabagi pandam galoinana IT dashboard PMFDP portal ama singbat palekre Kumza English Singani Kungani Twigi me Mangara loans Tokiba PMNDP portal sida top ABHAID season aduna dialysis patient register topi kudong sabalai portal sit leba state kudimakta mathau tauri haina minister na makhatana sa phungdokhi hadi amaromdana tunga district ki lam acre samaga taraga turuk tharama popi pamising yandatuna mangan khre ngarang district police urkhul taruk subu Manipur rifles amasum thouri village ki volunteer singaloina Mapithel Hills Range the acre taraga maromda ain kaina tharama popi pamising yandatuna mangan khre Amaromda, Tenopal District Police na sa Tenopal Forest Division ki staff singaloina na executive magistrate ki mamangda Henjang Village ki Hill Range ta ain kaina lam acre kungani pa na tharama popi pamising yandatuna mangan khre Kamjong District su Kamjong District Police amasum taruk subu Manipur Rifles MPDC Pangai Nap Amadi Kamjong District Forest Division ki staff singaloina na Makot Lancha Hill Range lam acre kuntraga mangarom na tharamba popi pamising yandatuna mangantakan kredi Tenopal District ki Haijang Hills Range lam acre kuntraga mari rom da ain kaina tharamba popi pamising Tenopal District Police Tenopal Forest Division naharol singgar apun balup Sikhong Thobal gi volunteer tare kaloina executive magistrate yauna ASP Tenopal gi miyang makhara mantakan kre haiden su pausin makhatana su phungdurakli amaromdana aranma pambai sijinaba thengnarabadi exam center khudakta kakthatpinaba laingakta haijagani Handak pangthokadariba bosiem amari kosiem na loba examination singda mahiroi sing aran pambai sijinaduna exam mai pakani haibigi wakhalon thadoptuna afaba tungi yumbi oina bokona si haina kangleipak minority welfare organization Manipur gi sirolaman haidi organization asige publicity secretary na kuyek bidron thadorapa sirolaman hai exam da mahiroi sing amaga sinaba mapandagi pakhumse pisinbagi thawung amata sathagumsi Karigumba, Mahiroi sing Oza singi matingdagi aranma pambai sijinaba thengnarabadi senarib Oza amasum Mahiroi adugi mathakta organization asin akanba miyeng sangani Mahiroi ama oibigi asengba gun sing adu exam manungda opiyu Mahiroi sing exam manungda aki tujungba poklibasi aranma pambai sijinabagi kudamamani madu thoktanaba matam leiringaida apaba Oza singi mateng lauduna apaba Mahiroi amadi mikok thongba misa amamam oinaba hotnaminasi haina sulub asina apil tawri Sirol sinahai exam asiga mari lainana lekai da pangthokpa makal kudimake harau kumai hauksi isai lila drama punama mairui singi khalaga lepinaba apil story loinana mairui singi loop singna lokhalakpa khongthang kudimakusu loop asina support togani loop na thamlibo wap masigi mayokta miyamna su lepidana ba apil tawrakli Handak exam asida loop asina yengsin basatpada aranba pambai sijinaba mahiroi singamadi maduda mateng pangsilaba oza sing thengnarabadi exam center adu khudakta kakthatpinaba laingakta haijagani loinana loop asina apaba mahiroi puthonaba sangsilibuk khongjang asida leibak miyamna sogat piu haiden su pausna makhatana fundurakli amaromdana G20 summit ki mangoina tidim lambi sengdokre
Manipur yumbu oidana pangtokadoriba G20 summit ki saruk ama oina loktak mapana G20 ki mifam pangtokadoriba sigi mangoinana Humanism Foundation amadi PhD Bishnupur Division anina punok samnaduna ngasi tidim lambi ki nakyet ki saruk sing dokre tidim lambi da laiba public uranian sing amade tera ura kaithil gi nagyeta miyamna hundulamba phata haudi plastic ki bottle packet sing amadi kaithil sing amora kai sing Humanism Foundation PhD Bishnupur Division ani gi apun mamiye kullom na saruk yaduna sing doki amora kai sing dokpada lambi ki nagyeta laiba mongsong sing kokthokuna tidim lambi bu Luna na thamna bu khona badana tana masak yana fazan ki sitseng badu ko mari lainana aduga mari lainana Humanism Foundation ki Striti Dr. Wahengbam Rocky Chan Singana ki nongmona masing thingam dana satliba tidim lambi si ekoi miyam gini lambi si masak fazan ba amadi lambi paringa si ki nagyet ki saruk sing luna na thamba sisu aikhoi gi thawdang mani G20 Summit Manipur pangtok kodoriba si ekoi miyam gi sahlok saningai ni summit asigi damak malem gi tungan lebak singi delegate sing lakpada ekoi Manipur gi fazaba lunan bamadi mayok misan faba othoktuna malem da phidam nafam oina Manipur si ohelasi haina su miyam da apul dokhi makasa tarak poina to papo manamo miyema lupa crore mari rongi sanaga kona na fare anti smuggling Unit Custom Division Impal na National Highway 102 Impal Morelambi Sanal District ki manung sanna thamna pokpi area da thana karbar tawa miyo khra satok chasin tawri haiba paw phangmadi tha asigi taruk ki nungtul pung ani rom tapa matamda Bolero registration number MN06LA 9593 si sek taw matamna miyo ama sanaga kona na fare hari Paraba miyo sigi maming MD Umar Faruk se kontragan ta apokpa nurkhawi Impal East ki porompat Muslim Road number 2 dagini custom gi kangbu na faraba gari edo custom office ta pudu na ngarang sek to matamda gold biscuit ni phupang mangki faraba sana sing adu punna kg taruk gram satruka ni phulumi sarona lupa crore hunga lak marfuga mathuga lising ni phuga sama ko hum furongi sana wagani under section 104 of custom act 1962 gi makhada ma ki mathakta ain goya blokat pam tokpa thabuk sing lokal haidi Makasa tarak po na manaba pauksidi ki to papaw manamo Turkey, Syria, India ki tengbangi polam sinakre Sikiba masing lising taray yaudun kwayri ki satibo ere India nga si yum sa kisanumita yuahaba na awaba ng laba Syria laypa kimyam ki dama awa tengbangoy ni hidak lang tagaduga medical equipment yaw na ton taruk hena luma po sa ising kusinakre Consignment singadu Ministry of Transport Aircraft C-130Z da thakibane dugunga si ayu Syrian Authority India gi SARS the appears as ki yad amno kusinakibani Siriba si yuwa hadre gi mamang da Syria da sada humdra humanitarian gi tengbang gi tangai fadaba Indiana Turkey gi damak mangzong na mobile hospital ama duga specialized search and rescue team sing C-17 Group Master military transport aircraft marida ngarang lepa pupo numita thakrabani Indiana Turkey gi damak tengbang gi mapot masai ton samaga ani thakre agency ki paw matung ina Turkey edu Syria yuwa habad siki ba masing asi numit yung matam adu wai faw lising taragi maya yore atik akai marakti gi mi kan mamadi asibok sang lokthopagi thabak kana sathari US adu UK yawna lepak yana yuwa habana sugolawa Turkey edu Syria da ahing mami thibada mating pang yawna heist and rescue specialist sing amadi relief material sing thajinari Hockey Pacific kunga mga yuwa habad Afghanistan da zun kunga nito English nga niya kunga nito da magnitude 6.1 yauna habad mili singa magasama siki hati da August traga mari da magnitude 7.2 yauna yuwa habad mili singa niga sani hena siki Indonesia da me kunga nipan English singa niga taraga nipan magnitude 7.5 yauna yuwa habada tsunami yorak padigi miyoy lising mariga sahum siki April kunga mga English nga niga taraga mga da Nepal da magnitude 7.8 yauna habada miyoy lising nipan nga sa nipan siki handag Turkey amadi Syria da magnitude 7.8 yauna nito kapan numita yuwa hakiba da sikiba migi masing na kwaidigi hena heli haina hauzi pawbigi oina panari panbayabadi English nga mga samapan nga kuntraga mapanda isdan Erzincan province da miyoy lising kuntragom de shikiba adugi ningto kaban mita Turkey da yuwa hakiba da hauzik pawbigi di kwaidigi satiba asi ananang oidi hansu pawusna makatari lusilapo ina tentak na Council of Higher Secondary Education Manipur dagi ngasi February gi tang 9 English nga niga kun go humdoi
Secretary Council of Higher Secondary Education Manipur ngasi tang 9 February English ngani kun go humdoi da CS Biren singana khuyek pidno thadrop notification gatang mem tentak na thamjaramge notification sina pallibu wafum ni mem tentak na thamjaramge examination venue centers Higher Secondary Examination 2023 saru yagadaba singi mogi constituents institutions amasung candidate appearing tawgadaba dugi mogi examination venue centers myam makada piri myam miyeng taminasi